ꯑꯩꯒꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯀꯣꯔꯅꯔꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯎꯠꯂꯨꯒ ꯍꯥꯏꯔꯗꯤ ꯑꯩ ꯑꯣꯔꯗꯔ ꯇꯧꯗꯣꯏꯅꯦ ꯃꯌꯥꯝ ꯑꯩ ꯄꯣꯠ ꯖꯨꯒꯤ ꯕꯣꯇꯜꯅ ꯁꯦꯝꯕ everyone ꯃꯌꯥꯝ ꯄꯨꯝꯅꯃꯛꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯨꯝ ꯌꯥꯝ ꯉꯁꯤꯁꯦ ꯑꯩꯅ ꯀꯦꯃꯦꯔꯥꯗꯒꯤ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯇꯝꯕꯅꯦꯕꯀꯣ ꯉꯁꯤ ꯕ꯭ꯂꯣꯒꯤꯡ ꯍꯧꯒꯦꯅ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯃꯁꯛ ꯊꯤꯕꯩꯔꯥ ꯈꯪꯗꯦꯕꯀꯣ ꯐꯖꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯄꯨꯔꯒ ꯆꯠꯂꯒ ꯀꯥꯞꯄꯨꯔꯦ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯄꯨꯔꯒ ꯆꯠꯂꯒ ꯀꯥꯞꯄꯨꯔꯦ ꯑꯗꯨꯁꯨ ꯃꯁꯛ ꯐꯖꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯃꯁꯛ ꯊꯤꯕ ꯑꯣꯏꯔꯝ ꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯒꯗꯕꯕꯨ ꯅꯣꯏ ꯃꯣꯕꯥꯏꯜꯗ ꯄꯩꯁꯥ ꯃꯥꯡꯍꯜꯂꯣ ꯀꯦꯃꯦꯔꯥ ꯂꯩꯔꯅꯤ ꯀꯦꯃꯦꯔꯥꯁꯦ ꯁꯨꯡꯖꯥ ꯆꯥꯗꯦ ꯃꯁꯛꯁꯦ ꯑꯩ ꯃꯁꯛꯁꯦ ꯑꯃꯨꯛꯅꯦ ꯍꯥꯟꯅ ꯃꯣꯕꯥꯏꯜꯗꯅ ꯈꯔ ꯐꯖꯔꯝꯗ꯭ꯔꯣ ꯍꯧꯖꯤꯛꯅ ꯈꯨꯊꯤ ꯑꯃ ꯆꯥꯗꯅ ꯊꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯦꯡꯕꯗꯗꯤ ꯐꯖꯩꯀꯣ ꯑꯩꯅ ꯉꯁꯤ ꯀꯦꯃꯦꯔꯥꯗ ꯕ꯭ꯂꯣꯛꯁꯦ ꯅꯝꯅꯤꯡꯃꯟꯈꯤꯗꯅ ꯕ꯭ꯂꯣꯛꯁꯦ ꯑꯗꯨꯝ ꯁ꯭ꯇꯥꯔꯠ ꯇꯧꯔꯕꯅꯤ ꯀꯩ ꯅꯝꯗꯣꯏꯅꯣ ꯀꯩ ꯇꯧꯗꯣꯏꯅꯣ ꯀꯩꯁꯨꯝ ꯈꯪꯗꯕꯤꯗ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯍꯧꯒꯠꯂꯕꯅꯦꯕ ꯉꯁꯤ ꯇꯨꯝ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯊꯕꯛ ꯅꯨꯡ ꯀꯩꯀꯥ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯃꯣꯕꯥꯏꯜꯁꯦ ꯉꯁꯥꯏꯗꯒꯤ ꯆꯥꯔꯖ ꯇꯧꯁꯟꯅ ꯊꯝꯃꯤꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯆꯥ ꯆꯥꯛ ꯄꯤꯖꯔꯦ ꯊꯕꯛ ꯅꯨꯡ ꯂꯣꯏꯁꯜꯂ ꯈꯣꯠꯆꯜꯂꯒ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯊꯅꯥ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯁꯥꯏ ꯂꯥꯛꯄ ꯉꯥꯏꯔꯤꯅꯦꯕꯀꯣ ꯆꯥꯛ ꯆꯥꯃꯤꯟꯅꯕꯒꯤ ꯍꯧꯖꯤꯛ ꯄꯨꯡ 1:30 ꯇꯥꯁꯟꯈ꯭ꯔꯦ ꯆꯥꯛꯇꯤ ꯂꯥꯝꯃꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯥꯏ ꯂꯥꯛꯑꯒ ꯆꯥꯃꯤꯟꯅꯒꯦ ꯑꯇꯩ ꯃꯅꯥꯎ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯁꯦ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗ꯭ꯔꯅꯦ ꯑꯗꯣ ꯑꯩꯁꯦ ꯍꯥꯟꯅꯗꯤ ꯇꯧꯔꯝꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯤ ꯂꯩꯃꯤꯟꯅꯔꯤꯕ ꯗꯤꯗꯤꯁꯤꯡꯁꯦ ꯃꯣꯏ ꯍꯁꯕꯦꯟꯒ ꯉꯥꯏꯔ ꯆꯥꯃꯤꯟꯅꯕ ꯎꯕꯗꯒꯤ ꯑꯩꯁꯨ ꯆꯥꯃꯤꯟꯅꯔꯒꯦ ꯀꯥꯏꯅ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯆꯥꯃꯤꯟꯅꯒꯦꯅ ꯑꯩꯈꯣꯏ ꯁꯥꯏꯒ ꯉꯥꯏꯔꯤꯅꯤ ꯑꯁꯦꯡꯕꯗꯗꯤ ꯑꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯗꯣ ꯆꯥꯛ ꯌꯥꯝ ꯆꯪꯉꯦꯕ ꯍꯥꯏꯗꯤ ꯅꯪꯅ ꯍꯦꯟꯅ ꯆꯥꯔꯅꯤ ꯑꯩꯅ ꯍꯦꯟꯅ ꯆꯥꯔꯅꯤ ꯀꯥꯏꯅ ꯌꯥꯝꯅ ꯃꯨꯟꯅꯔ ꯆꯥꯕꯗꯣ ꯑꯩ ꯃꯁꯛꯁꯦ ꯀꯦꯃꯦꯔꯥꯁꯤꯒ ꯃꯁꯛꯁꯦ ꯏꯐ ꯐꯖꯗꯕꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕꯒ ꯑꯃꯠꯇ ꯄꯣꯛꯇꯦ ꯍꯥꯏꯗꯤ ꯃꯁꯛꯀ ꯐꯖꯊꯣꯛꯑꯒꯗꯤ ꯁꯦꯝꯅꯤꯡꯕ ꯄꯣꯛꯄꯗꯣ ꯑꯗꯨꯝꯕꯗꯣ ꯑꯣꯏꯒꯗꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯨ ꯃꯁꯛꯁꯦ ꯊꯤꯔꯁꯨ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯛꯑꯕꯅꯤ ꯑꯩ ꯅꯝꯅꯤꯡꯃꯟꯈꯤꯅ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯝ ꯈꯪꯕ ꯂꯩꯔꯒꯁꯨ ꯃꯌꯥꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯀꯦꯃꯦꯔꯥꯁꯦ Sony ZV-E10ꯅꯤ ꯑꯩꯅ ꯂꯧꯖꯕꯁꯦ ꯑꯦꯃꯥꯖꯣꯟꯗ ꯂꯧꯖꯕꯅꯤ ꯑꯣꯟꯂꯥꯏꯟꯗ ꯌꯥꯝꯅ ꯃꯤꯁꯣꯗꯒꯤ ꯂꯧꯕ꯭ꯔꯁꯨ ꯍꯪꯉꯛꯄ ꯌꯥꯎꯋꯦ ꯃꯤꯁꯣꯗꯒꯤ ꯀꯦꯃꯦꯔꯥ ꯊꯣꯛꯄ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯑꯩ ꯁꯔꯆꯁꯨ ꯇꯧꯖꯔꯨꯗꯦꯕꯀꯣ ꯑꯗꯣ ꯂꯧꯒꯅꯤ ꯍꯥꯏꯔꯒꯗꯤ ꯐ꯭ꯂꯤꯞꯀꯥꯔꯠ ꯅꯠꯇ꯭ꯔꯒ ꯑꯦꯃꯥꯖꯣꯟꯗꯒꯤ ꯂꯧꯕꯤꯌꯣ ꯑꯗꯣ ꯁꯤꯒꯤ ꯁꯦꯠꯇꯤꯡꯁꯦ ꯀꯃꯥꯏꯅ ꯁ꯭ꯀꯤꯟꯒꯁꯦ ꯀꯃꯥꯏꯅ ꯉꯧꯊꯣꯛꯍꯜꯂꯤ ꯈꯣꯠꯇꯣꯛꯍꯜꯂꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯁꯤꯒ ꯃꯌꯥꯝ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯍꯥꯏꯕꯤꯔꯛꯑꯣꯕ ꯚꯤꯗꯤꯑꯣꯒ ꯀꯩꯀꯥ ꯁꯦꯌꯔ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯍꯧꯖꯤꯛ ꯑꯩ ꯃꯁꯛꯁꯦ ꯌꯥꯝ ꯊꯤꯔꯤꯕꯀꯣ ꯑꯁꯦꯡꯕꯒꯤ ꯊꯤꯕ ꯑꯩ ꯃꯁꯛꯁꯦ ꯌꯥꯝ ꯊꯤꯔꯤꯕꯀꯣ ꯌꯥꯝ ꯐꯖꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯔꯛꯀꯗꯕꯅꯦ ꯍꯤꯌꯔ ꯔꯤꯃꯨꯚ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯂꯥꯛꯑꯕꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯃꯃꯥꯡꯗ ꯁꯤ ꯀ꯭ꯔꯤꯝꯁꯦ ꯁꯤꯖꯤꯟꯅꯔꯒ ꯐꯩ ꯁꯤ ꯀ꯭ꯔꯤꯝꯁꯦ ꯁꯤꯖꯤꯟꯅꯔꯒ ꯐꯩꯌꯦꯅ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯎꯠꯈ꯭ꯔꯦꯅ ꯍꯟꯗꯛ ꯑꯣꯏꯅ ꯄꯨꯔꯛꯏꯁꯤꯅ ꯑꯩꯈꯣꯏ ꯕꯤꯀꯤꯅꯤ ꯂꯥꯏꯟ ꯍꯤꯌꯔ ꯔꯤꯃꯨꯚ ꯇꯧꯕꯒꯤ ꯀ꯭ꯔꯤꯝꯗꯨꯅꯦꯕ ꯕꯤꯀꯤꯅꯤ ꯂꯥꯏꯟꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯃꯐꯝꯁꯤꯡꯁꯦ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯁ꯭ꯀꯤꯟ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯊꯣꯠ ꯅꯧꯏꯗꯅꯀꯣ ꯑꯗꯨꯗꯨꯅ ꯍꯦꯛꯇ ꯀ꯭ꯔꯤꯝ ꯑꯃ ꯍꯦꯛꯇ ꯇꯩꯁꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯐꯕ ꯀ꯭ꯔꯤꯝ ꯇꯩꯔꯒꯗꯤ ꯔꯦꯁꯦꯁ ꯂꯥꯛꯇꯦ ꯍꯥꯀꯠꯆꯕꯤ ꯂꯩꯇꯦ ꯑꯗꯩ ꯁꯥꯏड ꯏꯐꯦꯛ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯨꯁꯨ ꯂꯩꯇꯦꯗꯅꯀꯣ ꯇꯧꯅ ꯌꯥꯝ ꯌꯥꯎꯗ꯭ꯔꯦ ꯁꯦ ꯄꯦꯀꯦꯠ 2ꯗ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯥꯏ ꯇꯤꯁꯨ ꯄꯦꯄꯔꯁꯨ ꯌꯥꯎꯔꯛꯄꯅꯦꯕꯀꯣ ꯑꯁꯤ ꯁꯤꯅ ꯌꯥꯝ ꯌꯥꯎꯗ꯭ꯔꯦ ꯑꯩ ꯃꯈꯣꯡꯗ ꯇꯧꯔꯒ ꯎꯠꯂꯛꯀꯦꯀꯣ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯌꯔꯁꯦ ꯌꯥꯝ ꯆꯥꯡꯅ ꯔꯤꯃꯨꯚ ꯇꯧꯊꯣꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯣꯠ ꯑꯣꯏꯔꯛꯄꯒꯤ ꯆꯥꯡꯁꯨ ꯌꯥꯝ ꯇꯞꯄꯅꯦ ꯇꯞꯅ ꯏꯪꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯃꯥꯒꯤ ꯁ꯭ꯃꯦꯜ ꯃꯥꯒꯤ ꯃꯅꯝ ꯅꯝꯊꯤꯕ ꯁ꯭ꯃꯦꯜ ꯊꯣꯛꯄꯗꯣ ꯑꯗꯨꯁꯨ ꯑꯣꯏꯗꯕꯅꯦ ꯁ꯭ꯀꯤꯟ ꯗꯥꯔꯛꯅꯤꯡ ꯑꯣꯏꯕꯗꯣ ꯑꯗꯨꯁꯨ ꯇꯞꯅ ꯁꯤꯖꯤꯟꯅꯔꯒ ꯉꯧꯊꯣꯔꯛꯄꯅꯦ ꯃꯨꯅ ꯂꯩꯕ ꯃꯐꯝꯗꯣ ꯀ꯭ꯔꯤꯝꯁꯤꯅ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯝ ꯉꯧꯊꯣꯔꯛꯀꯅꯤꯕꯀꯣ ꯇꯞꯅ ꯏꯪꯅ ꯑꯗꯨ ꯌꯥꯎꯔꯤꯕ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯤꯡꯁꯦ 100% ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯁꯥꯏड ꯏꯐꯦꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯣꯏꯕꯀꯣ नुपीबु ओरदी लू नाना लेबा हाइबसे अखोय नुपीगी लेटिंगनिबको अदुदुना मत पुनमक्ता लू नाना इसासे यामना नाथोकना मीना जेंबदा यम नाले का हाबदो अदुमाइना लेगदबने अदुनि म्याम दो पामगदी आई डिस्क्रिप्शन द लिंक हापचरमगे म्याम दुम चेक आउट तौबियुबको इचा नुपीगिसे कोइ सेसगा फैशन गी मोइगी केनोदा वेलफेयर द तौनी हाइबको अखोय मैते नुपीगी उलुगा हाइदि आई ऑर्डर तौदोनी सिसे अखोय मचागिनी आइना मचागी उपके तौबो पी अमे दो हुजिंग मकिदि डेट ति रिवील तौद्रि मोय प्रोग्राम दि तौनी हाइबको अदुसु म्याम द तपना उलके हाइदि दु म्याम सब्सक्राइब तौसनबियो दुम उलक तोइनिबको आइना केके तौबो खतसिंगदो अदु म्याम आई पोचे म्याम जोंनि खुजाम जे आई थंबम लेट्रे काय थंबनो खंगदे सिसि जों अखोय मचाई पपाना मोगी यूनिट तगी जूगी बोतल ना सेम्बा डेकोरेशन की आइटम काय थमनो खंगरे लेइसु लेइति बंगा सिगेसिगा थमजनगरगे ngatangi aduga sigi box simaga purakpani yo सिगेसिगा ina pochei ke ka hapchana thangre laptop chu thamam leitana tawjong sina igi camera ke ka thambam ni as jam messy ore bako asudum ulla ini na aigi yamna pamjaba corner ni haitare sise do mafam je khara tongtang di lore dum pu yamna nushiba memory ni hai tare bako silver play button je chele sise aina thabani to myam da ulake ai dum
ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯀꯩꯀꯩꯅꯣ ꯑꯗꯨꯝ ꯎꯠꯂꯦ ꯕ꯭ꯂꯣꯛꯁꯦ ꯀꯩ ꯅꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯂꯩꯕ ꯀꯩꯀꯩꯁꯦ ꯈꯔ ꯑꯗꯨꯝ ꯅꯝꯖꯅ ꯂꯩꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯈꯨꯠꯁꯥꯏ ꯂꯥꯛꯄꯒ ꯉꯥꯏꯔꯣ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤꯔ ꯈꯪꯗꯦ ꯑꯗꯒꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯒꯗꯕꯕꯨ ꯃꯣꯕꯥꯏꯜ ꯃꯁꯛ ꯌꯥꯝ ꯊꯤꯅ ꯐꯖꯔꯝꯃꯦ ꯀꯦꯃꯦꯔꯥꯁꯦ ꯃꯁꯛ ꯊꯤꯔꯝꯃꯦ ꯑꯩꯒꯤ ꯃꯁꯛ ꯊꯤꯅ ꯇꯧꯕ꯭ꯔꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯃꯁꯛꯁꯦ ꯀꯦꯃꯦꯔꯥꯁꯤಗೆ ꯌꯥꯝ ꯊꯤꯅ ꯎꯏꯌꯦꯕ ꯑꯩꯒꯤ ꯃꯁꯛꯁꯦ ꯀꯦꯃꯦꯔꯥ ꯌꯥꯝ ꯊꯤꯅ ꯎꯏ ꯑꯗꯨꯅ ꯃꯣꯕꯥꯏꯜꯅ ꯈꯤꯇꯪ ꯐꯖꯕ꯭ꯔꯥ ꯈꯜꯂꯦ ꯑꯗꯨꯅ ꯑꯩ ꯃꯣꯕꯥꯏꯜꯗ ꯀꯥꯞꯄꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯈꯨꯊꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯝꯇ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯤ ꯁꯤꯒꯤꯗꯤ ꯕꯥꯏ